अहानबदा मरुइबा पाव महिरोय ओइरिंगै मतमदा सरकार की थबक थौरम सिंगदा याउसिनबिगनु हाइना केफ एंड पीडी मिनिस्टर कराम श्यामना फोंदोखरे नट संकीर्तन असी कनागुंबा खरना इसै नोंगमाइगी थौरम दौना उबा असि फत्ते हाइना आर्ट एंड कल्चर की मिनिस्टर एल जयंतकुमारना फोंदोखरे इंडिया नेशनल कमीशन फॉर वुमेन की मेंबर अहुम खलकपदा मणिपुर की बीजेपी नेशनल काउंसिल की मेंबर सोसो साइजासु यारोगले अमदी मणिपुर की ओइना अमतंगाइरबा प्राइवेट सैटेलाइट चैनल टाइम्स ऑफ मणिपुर टॉम टीवी मणिपुर की मियामना टाटा स्काई की चैनल नंबर 1973 दा येंगबा फंगलगनी खुरुमजरी टाइम्स ऑफ मणिपुर न्यूज में ताबीरिबा पुनमकपो अरुण ब्लाना तरामना ओक्चरी पाव संदोकना पिजरी महिरोय सिंगना मही तमलिंगाई मतमदा महिरोय अमगी तौफम थोकप थबक खक्तमक तौबियु महिरोय ओइरिंगाई मतमदा सरकार की थबक थौरम सिंगदा याउसिनबिगनु महिरोय ओइबगी मतम असि पुंसी की ख्वाइदगी तेनबा अमदी ममल लैबा मतमनी तेलबा मतम असिबु अरेंबदा मांगहनबिगनु हाइना सीएफ एंड पीडी मिनिस्टर कराम श्यामना फोंदोखरे वाफम असि ngasi Indian Oil Corporation amadi National Paper the Hindu ani na sinduna Palace Compound laiba City Convention Center da pangthokiba ahum suba extra premium quiz 2018 gi thauramda phongdokhibani Minister Karam Syamna hai Mahiroi Singi Punsi habisi anau ba wakhal loksing kaya ama haijinba matamni matam asida amaga competition tawbusu tangai phade aina hendaba yade haiba wakhal asina hotnabagi haurakfamni mai pakpan natraga mai thiba haibasina aigi hotna zamani maru oribadi participation tawba aduni haiki aduna satro oragadi satri responsibility khangji satro ori satro goijeba kari hai no dudi noina dum khanbiro ba satra ओइरगा लैंगाक पदौना नत्रगा मिनिस्टर दौना नत्रगा बुलाउदा यौसन बसे सिजो फबल नते वेरी टेंडर मतमगी पेरोड से पुंसी की क्वाइट की तांग ममन्ने मतम सिदि ज्ञान है बो बोतगतने तांग वे मरम साद हम मयाम म तौरगा दे ज्ञान मपुं फाना फंगरोय वन तैना सखिने अदु की ज्ञान दो फंगबा मतुंदा सही कुन मंगा तरवाय छोबदि दि नोइन तौलें मतौ नोइन तौलें मतौ एदि आई वखल न सु मेन खन बदो थबक तो तौ मदुग लोइना माइ पाक ओइना न बहनो महाकना मखा तारदुना ममांगदे तौखिबा सोइबा मचा कयाना ngasiदी अचौबा सोइबा अमा सोसाइटी असिदा ममी तारी ngasi मक्तगे इसा दगे हौदुना अरानबा सोइबा मयाम असि इसा ना खंगदोक्तुना सेमदोकपा हौरसी मदुदता समाज असि कल्चर अमदी सिविलाइज ओइरबा समाज अमा हाइबदु ओइगनि हाइना महाकना हाइखि अखोई फरगदबु करि लेबा फरोइदुन अफाफा वखलोन मयाम अमा शेयर तौगेना खल्ले अदुबु यारक्ते सिचुएशन यारक्ते अरुबा मयाम अमा थेंगनरि अदुमदि सुंबो प्लेटफॉर्म दा हाइनिंग अदुना अखोई इसागी मरक्तसु अखोई सेमदोक चनबसु होनरि अदुबि मथक्ता अखोई दगी मतंग सेमदोरपदना नोई भोगी पेरोटदि फजना सेमदोबा ख्वाइदगी सिविलाइज ओइबा ख्वाइदगी कल्चर तौबा ख्वाइदगी अदि माइंडसेट से चेंज तौबा सोसाइटी माइन मणिपुर की खुनाइ से को हिन्निंगे अदुनि आइना नोइ नट संकीर्तन इसई कनागुंबा खरना इसई नोंमाइगी थौरम दौना उबा हाइबसी फत्ते हाइना आर्ट एंड कल्चर की मिनिस्टर एल जयंतकुमारना फोंदोखरे वाफम असि ngasi ब्रह्मपुर नहाबमदा लैबा गुरु अरिबम मानदोपता पांगथोखिबा संस्कृतनबु यूनेस्को की इंटेंजिबल कल्चरल हेरिटेज ऑफ ह्यूमैनिटी दा सनखिबगी पालन थौरमदा फोंदोखिबनी आर्ट एंड कल्चर डिपार्टमेंट सिंधुना इंस्क्रिप्शन ऑफ संस्कृतन ऑफ मणिपुर इन द यूनेस्को रिप्रेजेंटेटिव लिस्ट ऑफ इंटेंजिबल कल्चरल हेरिटेज ऑफ ह्यूमैनिटी की पालन थौरम अदुदा मिनिस्टर एल जयंतकुमारना मखाताना हाइखिबदा इरमदमगी नाटकी ओइबा जगोई इसै असि अखोइना उरे खंगले हाइदुना लैथोकलबसु मपानगी मियोय कयानादी असुकी मतिक पामनरी मणिपुर की नट संस्कृतन हाइबा आर्ट फॉर्म असि मालेमगी यूनेस्को की इंटेंजिबल कल्चरल हेरिटेज ऑफ ह्यूमैनिटी दा चनबंगमबसी लमदमसिगी खंग हैरबा कयाना अचौबा खुदोल अमनी असिबु योखटपा हाइबसी यामना तंगाई फदे हाइखि नासिंगे मरकता नोट संगीतन से मसक खंगदना चुनगी इसई नोंमाई की मोंग दे चटपदो ल खनबा मानबा अरन वखल म यावबो दंग तोबा मदे लई अदु मसी नियम चुंदे खोगी लेले सोइब नास नसु नोट संगीतन न हारगा
karibno amasung magi UNESCO gumba makhali achauba international madu organization amada intangible cultural heritage of humanity in chalib se karigeno haibase akham yamna makhali khanbam thu या स्कूल केंद्र की MLATA सेटबर्टा आर्ट एंड कल्चर की डायरेक्टर ए सिबदा शर्मा JN मणिपुर डांस एकेडमी की डायरेक्टर L उपेंद्र शर्मा थर्मसु थौरमपु ओइना सरुक याखी MLATA सेटबर्टना हाइकिबदा नर्स संकीर्तन की टॉप टॉप मसक अमलै मसिमक लमसिदा होनरिब ओजा गुरु कयागी अचौबो खुदोल अमनी मसिबु अखोइना लाइन लौब चुमदे यूनेस्को की लिस्ट चल्ले हाइदुना पेंथोक्तुना लैबा यादे हाइकी Manipuri society is a Pantopiri, Logan Tambo, Astation, Boro, Strata, Nataka Pino, Kalimoto, and the Masia of the La Pantopusi later than the Masia who Tanava Tanavia, Portman, and the Pauji. Aduna Masi Maya Mando Television Birakanda was using the Shogimam, the Satana Show, the Nakulam, Homa Tamduda. Aku with the family, but Ishori Nusi, Ishori Maming the Tab, the Capsule, Amtan Ishori Maming the Tab, the Haram Jeriba. Maya do put up Tassin the Kanda collectively yang Maming of the UNESCO show, Madu Kangi the Kanda, Masi Shoidana, Masa Kangi the Power of Mani and Inoje. भारत की द वुमेन एंड चाइल्ड डेवलपमेंट मिनिस्ट्री ना नेशनल कमीशन फॉर वुमेन की मेंबर अहुम खलकपदा मणिपुर की बीजेपी नेशनल काउंसिल की मेंबर सोसो साइजासु यावरगले हिरम असिगा मरी लैनना इम्फाल तांकुल सनावलोंग तांकुल कतमनावलोंग इम्फाल तांकुल पीपल ऑर्गेनाइजेशन इम्फाल तांकुल सनावलोंग उख्रुल अमदी उख्रुल डिस्ट्रिक्ट की काउंसिलर नसिंदुना ngasi सिंगमैरोंग लैबा होटल क्लासिक ग्रांडेदा सोसो साइजाबु ओकपगी थौरम अमा पांगथोखरे थौरम अदुदा वांगांग लदुना नेशनल कमीशन की मेंबर अमा ओइना खलकलबा सोसो साइजाना हाई नुपी ओइबसिंगदा प्रॉब्लम लैबा मतमदा वुमेन कमीशन दा लाकपियु स्टेट कमीशन फॉर वुमेन लैरिबसी नुपी सिंगी याइफा थौरांगी दमक्तनी अमदी महाकना नेशनल कमीशन फॉर वुमेन की मेंबर अमा ओइना लैरबनिना लमदम असिगी नुपी खुनाइबु अवांग थाक अमदा पुखटपा ngamlagani हाइबसु थाजब लै हाइना फोंदोखी. First and foremost is we women should speak out our grievances so that we can help in any possible way. NCW is for the women folk. So we will face together and come out, and we must empower women. We must empower women. They should be in the decision making in the years to come. If we are keeping quiet, if you are a silent sufferer, then nobody will know. We will never grow until and unless we speak out. So we are ready to help in any possible way. नुपी की मायोक चथबा मियोट मिनई थिंगनबा मियाम द अवेयरनेस पीबा डिजिटल शक्ति हाइबा लिटरेसी कैंपेन अमा मणिपुर की गवर्नर नजमा हेतुलाना हयेंग होगदोकलगनी हाइना मणिपुर की स्टेट कमीशन फॉर वुमेन की चेयरपर्सन प्रोफेसर डॉक्टर मैनम बिनोताना फोंदोखरे ngasi lampen pata laiba कमीशन के ऑफिस ता पांगथोकपा पावगी मिफम अदुदा कमीशन के मेंबर रंजिता गोनमई अमदी डॉक्टर फरीदा सासु सरुक याखी. चेयरपर्सन प्रोफेसर डॉक्टर मैनम बिनोताना मखाताना हाइकिबदा नॉर्थ ईस्ट लैरिबा नुपी सिंगदा डिजिटल एम्पावरमेंट पीनबगी पांदमदा डिजिटल लिटरेसी एंड ऑनलाइन सेफ्टी प्रोग्राम असि होगदोकदौरिबनी. प्रोग्राम असिना स्कूल कॉलेज ता तमलिबा महिरोई सिंग अमदी नुपी सिंगदा भाव ताहननबा होनगनी. रूरल एरिया अमदी हिल एरिया दा क्राइम थोकपगी चांग हेलिबा असिसु थिंगबा हाइबसी तंगाई फदबा अमनी. डिजिटल शक्ति असिना नुपी दा चथबा मियोट मिनैगी थौदोक सिंग थिंगननबगी पाउजेल अमसु पीनबनी हाइकी. थोकपसिदा मदु थोकदनबा स्मार्टफोन यूजर मयाम सिना डिजिटल फॉर्म दा डिफरेंट मीडियम दा सिजनरगा कोई लमसिदा लेरिबा काचिन कोया खुदिमक्ता कमदौना योगदगे हाइबगी अप्रोच अमदी अकोई स्टेट वुमेन कमीशन ना फॉलो अप एक्शन प्रोग्राम अमोइना लौगनी हाइबगी थाजबदा कोई हयेंगी डिजिटल शक्ति से कोई तौजबनी हाइबता लॉन्च तौबनी मसी नॉट ओनली अकोई खक्तगी नते मसीना थोगलेबसे कोई ऑनरेबल चीफ मिनिस्टर नसु गाथोकनबगी प्रिवेंटिव मेजर्स मयाम अमा अदगी पनिशमेंट पीबा याबगी पोट मयाम अमसु यामना लॉन्च तौबिग्रबनी अदु हेना वुमेन कमीशन तौलेबदी नुपी सिंगदा अमदी हौगलेब नहारोल सिंगदा हेना एम्फेसाइज तौनिंगबगी
wakhalol amasina marum oidana masigi digital shakti se akoi state ta tangai phadana launch tawba tarkar leire haibagi Manipur gi amata ngairaba private satellite channel Times of Manipur Tom TV Tata Sky da yengba phangan khre malem gi lebak nimfu gani thoida yengba phangliba channel asi Manipur gi oina Tata Sky gi channel number 1973 da yengba phanglagani ahanba satellite channel asina lamdam asida thokliba thodok singi I pawga loinana lamdam asigi sana khonaba amadi art and culture yauna lam kaya da malem da khanghanaba honari Manipur gi turel singi manungda yamna maru oiba turel ama oiriba nambul turen asi hangoiningai oiraba phibam amada lairi turel gi isel asida chenthakiba phata haudi kaya asi loktak patta itin pham oigadori aduna aikhoi gi imai oiriba loktak pat pu ikai ba pi batoklasi amadi loktak pat kanbada punamaki thodang lominaba matam oire hiram asiga mari leinana nambul turen bu nungsijaba miyoi ama oiriba artist RK budhimantana hai Laingak Nambul Turen gi Torban Singh retaining one salakpa amadi turel khongnung sengbagi thabak chatharak labasu mawong maril tadana tawrambana ngasisu Nambul Turen gi phibamdi mosin ba helakli Nambul Turen je maruina khogi Naga Turen gi mapan da hojikti mathak chu kupsan gre Naga machida Thangal Bazar dagi khogi sanitation mayam je si Naga Turen thadare aduna Naga Turen dagi thadara bo wahing lekai gi thong nambombi gi sidagi de khoi je adum phatta hudi mayam pandana mayam chu ubiram ngani machida phatta ho mayam dustbin gi type tare ji Nambul Turen je amorom dadi aigi mota handak retaining one ji chalaba matungda aina panjaningba amana chanbadi loigre adubu manungda phatta hogdi mayam tarba leba ke moi thabak sombagi adudi sengbadi lakhide tasengna lakhide hojimokcho akogi mapada pandana kotana lemachimangna khoi sing chawgi matamda kamda moijna block toraga mafam khading matan yengmada yam nuai taba tasengbadi imphal gi shor manung oibanina Nambul Turen jina imphal shor da power ga chen banina mayamna khoi turena se khoi yamna luwa sing ngata chelaga de duki mati attractive oigadabuni iramnam gi lengangna patam kya gi mamang dagi adumba Nambul river bu luna na thamnana ba amsung masak masu thokna adumba Nambul river mu goidina bhona bagi pandam kya da project kya pangthok khamsu nasiri adumba Nambul river se khoina ateno mafam khoi khusap matamda adumati amot bana big thalle nasi kudimaksi turel gi torbal sum turel sida amot kai lang thaba me kalup kya na ekoi khrai singna ne se ko kun no ko thoi aduna ekoi ngasidi ekoi sa pa ta aduna Nambul Turen bu singduna loktak pal ta tari bai sial asiwo mapung mari fa ba aduma aru bai sial kya we na bona bada ekoi kudik mo kitangai fadap leini audum jori ba cameraman thangjam rolibin galoina mungya masing lisa Times of Manipur info Hojik masakhang daba sa kharana mafam kaya da thokhaliba yumsa kaya halambagi miyam gi wakhal kaya chamamnaba pokhan bani masida sa gi oimi oi tawba sa ama leire haina social media da hainariba si yumpham yaudaba wafamni hairiba sa asi lei haibagi chapchaba khudam changdam amata leite miyamna tonga da thajabiganu haina chief conservator of forest wildlife Anurag Baspaina haikre wafam asinga si Tom TV news ka akhanaba unaba amada haikibani mahakna makha taraduna ahanba oina October gi tang 12 da Senapati gi Sangkhumai village ta hameng singda masakhang daba sa amana attack tawramki makha tarakpada Churchampur Kaksing Bisnupur Thobal Imphal East amadi Imphal West ki mafam kaya da su mathang manarap tawba thodok sing thohalakbani punamak asida miyeng thamduna forest department wildlife experts sing amadi police department na khusamnaduna thokliba thodok sing asi karino haiba chapchaba khangdoknaba ahing nungthil naidana honari Sangai Pro Langthabal Basikhong Kitnapanung Wangjing Wangkhai Kaksing Ragailong GM College campus amadi Sawombungda camera trap sing thamduna thigatpagi thabak kana sathari hojik phawda sana attack tawrambagi thodok asi punna kunthraga nipan sure loinana sikhiba yumda yokpasa masingna chamaga nimfu sure haina mahakna paudamki camera traps will support those things. So these are the actions which have been taken by the department along with Forest Wildlife Institute of India. And yes, we are also being supported by the People for Animal and Yening Foundation. There are 2-3 civil society organizations who are also working. Here I would like to pinpoint one more thing, that the commitment of the Forest Department, I'll just simply share one case only. Day before yesterday at 1 o'clock there was a complaint from the public, from the village in Imphal only, and our staff has reported them at 1:30 within half an hour,
And villagers were so happy that they were not expecting the forest department there at 1:30 in the night. But our forest department was present. So our department staff, all the divisions, the staff is moving continuously. They are going to the public, they are attending to the complaint. Okay, we may not be in position to deliver the relief immediately, but yes, to boost the morale of the public, to develop the confidence among the public, department is taking all necessary action. Thank you. Hauzik paugi marakta na atian break amatang lauzari. Lengsin Biraksi Pravia Emporium Iramdamgi Iyongda Sajaba Ningti Zaraba Fizo Singh Fige Rani Wangkai Inafi Silk Half Amadi Full Sari Amasung Atay Makal Matel Kayagi Fajaraba Nupi Singi Oiba Fizo Singh Kongbigani Pravia Emporium, Singjamai Chingamathag near Gemon Gas Building. Break matungda amukahna taram noksari lengak na pikhiba thajaba thabakta onthok tabagi mayokta akanba khongjang changsilagani haina all Manipur DPC completed candidates of police constable men 2013 gi president Layum Mayum Nabakesor Sharmana haikre ngasi Manipur Press Club ta paumi singa unaba amada mahakna haiki DPC gi fal tha sigi ohumda haidokani haina chief minister na thajaba pikhrabasu thabakta onthok pidre haiki Tasing Hirakanda, Labour candidate, police constable, Mahabaji, saying Lyra, Samasungatani, police constable, where Matamda, Awana, Maduna, Raduran Sadavanati, Ajik Hitaruka, Kare Henzelakle, Azip Hova, I took with the Batargadi, Akum Makalmakagi, Democratic over Junction. Tungda JSC gi Maikei dagi Manipur gi chief minister da memorandum pisinkre. State asigi honorable CM da home supply riba adigi lengaki mari leinaba MLA minister sing da khona pungning chingsin jariba je sahi taruk hena wadana laaba constable ama ki damakta akhona wadana laaba je awaba si ubiyoba hoi matam koina waraba ni reject chakhiba ama tawgiba mayam dugi su sarkana nungsibiragadi makhoi gi su alternative oiba arrangement ama sinbiyoba Ibadi Lenga si Akogi Sakasi Amana Paramagasu Amana Paramagasu government is continuous process and Haribanina Miyangi Panaba Yanadaba Posu solution Poroka Habase Lenga si Todaway Adrabane Habase si Kanbira Kanda Masito Bioba Salaba Amagi Naharon Sing as Sahi Sukuna Manganba Awagi Pakata Hanba Habase Masi Amna Live Activity Masi Yargadi Honorable Siena Manipur Lengana Marila Nebasina Atubomatamda Akogi Hariba 2013 police ki men's constable se Atubomatamda result out to be Haina Amukahana I Puning Sing Sinzari. Kidney animak yadaduna hingbagi asa lairudraba Mantipukhi lamlongai dagi Albert Hangjam ngasidi miyamgi matengna kidney sinanaba thaurang tauba hore Tom TV na Albert ki matangda akhanaba pau ama miyamda sandokraba matung laingnaba mateng pirakpa leptri ngarangsu Kangleipak News tengbang lufna Albert ki apok pida lupalising tara selgi mateng kusinakre kanagumba Kangleipak News tengbang lup ki kuthangda Albert ta mateng piningba lairabasu lup asigi acting publicity secretary Rose Maibamgi mobile number 857 5392114 da pau phaubi raknabasu khanghalakli nakalamaromda da selgi tengbang kusinaba aduda Albert ki apokpi santibalana hai mahaki oriba fibam asida machabu kanba ngamladro ridra haina wazarakhi adum oinamak miyamgi matengna isa asi kanba ngamlagani haibasi asama uba fangle masida sel amadi atai hiram kayada mateng pangbirakpa singbu thagatpa phongdoksari haiki ai isaze aina habi Masik mana naiba anabasi aina kan bangam bagi sakti wang madani ado hadi ai imun gi condition se tang na tai sagi dabadagi adu ngasi hoyi transplant di group organization adi ISTB adi Dance of Manipur adi Kangleipak News simayamjina sagi dabagta mateng pangirapase ai punsida su kawroi aduga ai isaje hadi mayam ge hayang mana ingasi ai gi punsi si siraba ai se mayam changdara hingan biri habagi hingan birabani habagi wakanda ai isana su mayam ge damada khaba thaba kayama tawaksanu habije si ai mama aina
ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ भारत की अवांग नोंपोक स्टेट सिंगी इंटर स्टेट बॉर्डर एरिया सिंगदा लालहोब सिंगना चथरकपा थबक सिंग थिंगननबा स्टेट पुलिस आर्मी अमसुंग पैरामिलिटरी फोर्स सिंगना अहेनब सेक्शन थौरांग लौखटनबा मिनिस्ट्री ऑफ होम अफेयर्स ना खंगहनख्रे हंदकता मिनिस्ट्री ऑफ होम अफेयर्स की मकोक थोंगबा ऑफिशियल सिंग यावना पांगथोखिबा मिफमना असम अरुणाचल प्रदेश अमदी नागालैंड की बॉर्डर एरिया सिंगदा सेकिंग कंखटनबा फिरेप अदु लौखिबनी मरु ओइना अरुणाचल प्रदेश की तिराप चंगलांग अमदी लोंगदिंग डिस्ट्रिक्ट अमसुंग नागालैंड की मोन डिस्ट्रिक्ट लालहोब सिंग हिंसा की थौदोक लेप्तना चथरकपदगी फिरेप सिंग अदु लौखिबनी हाइरी नाकलमरोमदा ngasi ayuk pung 3:30 rom taba matamda नागालैंड की मोन डिस्ट्रिक्ट असम राइफल्स की नॉर्थ ईस्ट की लालहोब सिंगी अपुनबा यूनाइटेड नेशनल लिबरेशन फ्रंट ऑफ वेस्टिया की कैडर सिंह गा अकनबा मओंगदा खुद थोंगनख्रे थौदोक अदुदा एनएसएन के की कैडर अमा उल्फा आई अमसुंग एनडीबीएफएस की कैडर अमा सिरे हाइरी पाव असिना मखा ताना हाइरी नॉर्थ ईस्ट की लालहोलुप सिंगी अपुनबा बॉडी अदुगी लुसिंग सिंग यावबा मिफम अमा मोन डिस्ट्रिक्ट पांगथोकनबा थौरांग तौरे हाइबगी अखनबा पाव अमा फंगबदगी असम राइफल्स की अखनबा टीम अमना ऑपरेशन चथबदा मफम अदुदा संगसलुबदा थौदोक अदु थोखिबनी लैखिद्रबा कैडर सिंह अदुदगी खुलाई कयासु फागत पंगमख्रे हाइरी मसागी अनाबना मरम ओइरगा थबक इंखांग सुबा ngamdaduna leiribi mapuroiba amasung mama mapa anina hundok mirai biram laba anaba amaga loina duna leiribi masu nupabu ilayengna ba honabada mayum inkol yon khibadagi saidang pham loduna leiriba imung amada salai holdings private limited ki maikai dagi angamba mateng pigedori salai gi maikai dagi awaba taraba imung aduda imung asigi yum inkol sabiba layengba amadi senthok lambi pinana ba honaragani haina salai gi director maibam samarjitna phongdokre angang asina huji magi नारिबा अनाबसी मपुंग फाना लायंगनबगी दमुता सरकारना सिनबिरिबा सिदगी मथक्ता अखोइना अथुब मतमदा करी करंबा अहेनबा लायंग पथाबसिंग मैम सिनबा मदी मतिंग लौरकांदा अखोइना अनाबसी थुना फनबा होनबा सिदा अखोइ सलाइना अखोइगी अगंबा दायित्व दु लौजरगनी लोइनना मसी मतुंगदा अनाबसी फर मतुंगदा मागी माना हुजिक माना हाइरकपा अखोइगी यूरोलॉजी की डॉक्टर अमु ओइनिंगी हाइबदुगी वफम मसिबक माइ पांगना पांगथोप यानरबगी दमुता अखोइना अखोइगी स्मार्ट यूनिवर्सल एकेडमी संगमाइजिन लेजरिबा अखोइगी कक्सिंग डिस्ट्रिक्ट लेरिबा संगमाइजिन लेजरि अखोइगी स्मार्ट यूनिवर्सल एकेडमी सिदा मागी क्लास 12 की स्टैंडर्ड फाउदा अखोइ फ्री ऑफ कॉस्ट अदिगी बोर्डिंग द थमकांदा मागी माहि मसिंगी दायित्वसिसु अखोइना लौजरगनी मोइरांग थांगा थाना लेकाइदगी मसागी सही हुमद्राग हुमदोय सुरबा माइबम सावबा लैना अमना मरम ओइदुना हगवत कांखटपा ngamdaduna leiri masida natana mahaki मचानुपीना हुंदोक्लमलबा चाही 13 दा ngairiba masunu khudong thiba accident amadagi ising mari da soktuna layengbagi thabak sathaduna laki awaba kayagi polumasi chawbagi loinabi thoksom radena ngasi phawba puduna laki bani mapuroiba amasung masunu pabu layengnaba honabada masagi leizariba yum inkol yon khibadagi saidangpham loduna leiriba radena salaina mateng pangakpa anoba mapok ama oiragani haina harawbaga loinana salaibu ngamkhoi leitana thagatpa phongdorakli अवाब खुदमा लोइना पुदना लाइसे मसी बहुदा अवाब कोके दु चाजं मयाम लातना मसी आइगे कुक्ता पुरम अवाब पुनम सिंदो लोइन कोकपगी दमक्ता सलाइ मयाम से आइना मतम सुपदा सिंग सांगबा मयाम gi सेवा मपुंग फाना तौवा ओयको चाजं लोइना हेना चखतपो अदुम ओइरो मणिपुर फूड इंडस्ट्री कोऑपरेटिव लिमिटेड की वाइस चेयरमैन ओइबता नतना बीजेपी मणिपुर प्रदेश की जनरल सेक्रेटरी एडमिनिस्ट्रेशन सुपुरीबा के शरद कुमार ngasi nungthil jiribam da leiriba apunba jiribam maira paibi gi office ta haraw tayamna okre thorom aduda amowa janenata irabot memorial trust jiribam united committee amadi socio economic development ki maikai dagi achamba khudol piduna ikai khumna utki District Administration Imphal East na sinduna ngasi Khabaisoi Community Hall da Khurai Kendragi oiba khongsat aroiba khongang sasi thoram pangthokre thoram aduda athoiba mitunglen oina saruk yakhiba kendra sigi MLA L Susindro na hai khongang sasi haiba thoram asi kendra asida kanaba kaya piribani loinana kendra asigi miyamna
makha tana pangthokningbagi apamba adusu thabakta oina pangthoknaba honagani haiki lamdam asida Pangliba Hosingna Musalakliba Sakau Amubi Amadi Sahau Poiriton Kananabagi Pandamda Wafum Taran Toyawa Memorandum Amangasi Akom Loop Kanglay Pakna Agriculture Minister da Pishin Kre Hiram Asigamari Lane Nangasi Loop Asigi Office da Pangtokpa Paumisinga Unaba Amada Loop Asiki Secretary and Santana Saghau Makal Asi Kananaba Honabada Langaki Mari Lanaba Department Alokat Pantokpa Hongtang Sing Lokatnaba Wafum Kayamasu Fongdoki Magi araiba resource loinamak sizinaraga ICR bu oire natraga wangbal da leiriba rice research center si bu oire masi loina sizinarkanda indigenous crop se sigi original genetical pure seed se puthoknaba step lokat piu sine han mada koi naijeri se kai no aganda chahawi gi problem je da kai no gana koi UP da adegi West Bengal da Assam da black rice si adogi mati ko si popular oire podagi puthokna reba High river black rising sida ko akoi Manipur gi poire tonga akoi gi chaho amubi ani si yamna entosanin da kwaidi wangba entosanin yaw da kwaidi wang manena world famous oire ne ba sigi matau tamaga moi gi chaho sina akoi gi chaho jiga ngasai gi market ta mungna matam da ko ngasai gi akoi gi chaho gi seed se original farmer da pi ho da bana maram oire kanda natraga puthok ta bana certified seed lai ta bana maram oire kanda mapan da gi thajalakwa chaho sina akoi gi chaho jiga compete tau matam da akoi gi value je moina phangdoreba yam se nai ganda sigina maram oira kanda Department of Agriculture na ministry sina akoi gi state ke agriculture minister sina amadi akoi gi policy making body oibiriba secretary sing principal secretary sing then honorable CM akoi gi government gi leiba mechanism sing MOVCD gi nodal officer sing leiyu me am sina interest lobiriga akoi na pisanjeriba memorandum si ubira matungda Haiba Wangbanda Leriba Rice Research Center se Fazana Mapung Pana Tabak Tawalaga Akoigi Chahaugi original Marusi Putokpiraga Farmer Singda pure genetically certified seed se Yawan Biu Haibase Sigi memorandum sina point number 1 ni Masigi memorandum si Pisan Javani government na matam chana action lobirakani haina akoina khanjai aduga akoi karigumba masi action lokat piraktaba taragadi akoina makhataba akomlupna Farmer Singapore kana kari step lokot paya karamba ministry da koi approach tawni MOVCD da koi na kamaina appeal tawgani karamba document submit tawni haibdo akomlupna well prepared oina masi koi leijere haina miyam mangda thamjari ngasi nungthil pung mari taba matamda Imphal More lambi paringi Tengnopol police check post manakta thokiba laibak thiba thodok amada Tata driver ama laikhidraba driver adudi Muhammad Islamuddin chahi kuntrago humdoi apokpa Muhammad Tomba kawi Bisnupur district ki anungba manungda laiba borayang bi mayai laikai dagini paugi marakthana aten break amatang logzari Watch Life and Style, a gateway to the elegance of Manipur. Coming soon, only on Tom TV. Break matungda mayambo mukahna tarano oksari karbar tauba miyoi ani fakibang maralda Nagaland police na faraba NSN IM gi member ani adu kidnapping gi thodok aduga mari leina de haina lup asigi serol amana hairi faraba miyoi ani adu asoi angam yaudana thadok piru kidnapping gi thodok adu hanana Indian Army gi thabak toramba miyoi amana mapung oina sathakibani haina su palli
Ngarang numidang wairam pung mari rom taba duwaida Kaksing District Police Commando na Gikambu na Imphal More Lambi Paringda lakpa auto rickshaw number MN01L3239 check taubugi thabak sathabada nupi mari yauna mioi mangadagi number 4 gram humdragani thoi amadi WY tablet piece samago humpuga taret chatnadraba lupa chamanga satpigi lupa lising taraga taru phare hairi Malem gi mafam kayada pangthok nabagum ngarang jiri gi Lakhipurda Achievement of Rising Medan na sinduna Institute for Children with Disability Jiribam gi office ta World Disability Day gi thoram pangthokre thoram aduda saruk yakiba Jiribam Municipal Council gi chairperson S Santi na disability haibasi aikoina ohenge haiduna ohenkiba natte maram aduna makoibu kaidongda hantana yengbi pham thokte haiki Jiribam district ki manung channa Uchatol da laiba Marifugutare Suba CRPF battalion na sinduna Swasth Bharat Abhiyan scheme gi makhada lamtu sengdokre tha asigi amadagi sathaba haurakhiba lamtu sengbag kem asi tha asigi 15 fauba Jiribam gi tongan ba mafam singda sathagani hairi Haukiba sahi kontrarom asida hanagi amadi hauzik parliament amadi legislative assembly gi pampariba lusingba singi mathakta tharakhiba criminal case lising mariga chamaga kunithoi pending da lairi haiduna supreme court na fongdokre chief justice Ranjan Gogoi na luchingba bench amana hauzik pending da lairiba case mayam asi PIL oina paikhatlagani haina haikre hiram asiga mari lainana Khwaidagi wangba while sang asina state ki high court singda pending the lairiba case sing asi trial honaba akupa warol sing pikhalakna basu khanghan kre hairi ngasi nungtil phongna khiba pause singda kari maru eba pau yauri bage habadu mayam punam khaminasi Kanglaipak ki maira Assam Rifles ka khuthoknabada NACN K gi kadar yauna ahum sire khulai kaya phagat pangamkhre mahiroi singna mahai tamlingaida mahiroi amagi tawfam thokpa thabak khakta tawbiyu karam sham mahiroi singi phangpham thokpa hakmat liba oza sing cheirak pibiyu MSU Thawal District Committee member khalaglaba soso saijabu harauta yamna okre Kangla Pau extra premium gi quiz changamnaba pangthokre Satra oirabadi Satra oishi Satra oiraga pangyauda yauksinba afaba natte sham DPC haidok view haina memorandum pishin kre athubada haidok travadi khongjang changsilagani Nanda Kishore yelhau ngaidagi laijarakpa maming tholu Mahabali mandirda mongba hanba khubam thamu haiba yauna tongan badabida maoist na ban kaukre khut thoknabada lalhauwa ahum sire Paugzel CBI na charge sheet thagalakraba police personnel manga court surrender taukre Mai masing tamlingai matam masi mioi amagi yamna maru oiba matamni K Sham Chief Minister da memorandum pishin kre Kidney animag yadaba Alberta mateng pangkre Paunil Khon Manipur lengang na pangthok tuna lakpa go to village tongan mo from the pangthok kre Laiba ki officer singna government gi oiba scheme sing miyam da yohan ba haibasi tangai fadaba amani Angami ahum suba edition gi quiz competition pangthok kre Pandam ahum lak suba extra premium quiz Manipur da pangthok kre Mahairoi amana laingakpa amagum pangyau da yauksinba si tawhanningde karam sham Aimol Ngairong village da Lamjir Urkam cultural festival hawdokre Mitai Aimol amadi tangkhulna masa gi furup sing hinghannaba hotnaba mathau tai Wai Khemchan Inscription of Sankirtana ningsing numit pangthokre chakhau amubi amadi chakhau poiraiton kannana bagidamak akom lupna laingakta memorandum pisinkhre Loislakpada maruiba pau amukahanna Mahiroi oiringai matamda sarkar gi thabak thoram singda yauksin bigno haina KFN PD Minister Karam Syamna fongdokre Nas Sankirtana se kanagumba kharana isai nongmai gi thorom dongna uba si phatte haina Art and Culture gi Minister L Kumar na fongdokre India National Commission for Women ki member ahum khalakpada Manipur da ki BJP National Council ki member Sojo Saijaju yaurakle Manipur ki oina amatta ngairaba private satellite channel Times of Manipur Tom TV Manipur ki miyamna Tata Sky ki channel number 1973 da fanglagani
ngasi gi onadi manipur paw matang asida loijare times of manipur news miyeng tabiri punamok po arum lana amuk hana khurumjari